Chahi Ahum Hellaba Manipur ki crisis Bjp Leingak na Loisinba Ngamdre Haina Ningthoujam Somendro SINGH President LAMLAI Block Congress Committee na KHUTYEK PIDUNA THADORAKPA CHEROL AMADA PHONGDORAKLI na makhatana CHEROL asida Congress Party khaktana Manipur kanba ngamgani haibasi asadagi asidagi LAMLAI Block Youth Congress Party amasung masing yamlaba executive members singna Manipur gi senglaba laifam len lining tausana mahi Kiyong Khubum Lenda Wasaktuna Lakadoriba Tarahumbe Suba Vidhan Sabha ki election da Achoibam Deven Singh INC candidate LAMLAI Assembly constituency Unumagna Mai Paknaba Ira Thongnibaga Loinana Khutta Maira Paiduna Ishogi Mafamda Unumagna Wasakki Thoram Aduda Achoibam Deven Singh INC candidate na Haikibada Manipur Miyamgi sentiment Kangna Thabak Tawgani Handak Lakadoriba Tarahumbe Suba Vidhan Sabha election Congress na sasan taunabugidamak Manipur da Congress ki maru mara taba sarkar ama laknaba honagani lakadoriba 2029 da India da Rahul Gandhi na India ki Prime Minister oinaba thawai haksang yauna honagani Manipur amade Northeast India da Congress ki mapangal kankhatnaba honagani haiba wafam sing phongdokhe Manipur se maceta na kairba asugumba iramdam Manipur che kannabagi damakta ai thawai hakchang yauna Manipur pajagi sentiment khangna ai thabak tawjagani hatak lakaduriba 2027 gi general election da Congress na saka pairba matungda 2029 da Rahul Gandhi na Bharat ki Prime Minister oina bkhona bakanda ai achoba thawdang logani Manipur amadi North East India da akoi gi Congress se mara tana adugumba party amo oina bkhona bakanda isaju achoba thawdang logani haiba wafamje ngasi miyamgi mafamda thamjari miyamda aina apin tawjaningi se akoi ima laibak Manipur se sahi lising ani gi mamangda yam nusi janana thamame masi matam amata akoi gi laibiram liba ipa ipu jinje laidai su haibanate thang ta na ngaktana thamamba adugumba sana laibak Manipur do ngasi di kaidore BJP na laingak paibadigi sana laibak Manipur chi machen ta na khaidoe masi hanjanna honna bakanda di upai amatang nei karambu upai lakaduriba tarahumdo suba Vidhan Sabha gi election da Congress na karigumba sasan tawba taragadi Manipur thoiba irang ase masi thoanoi sahi lising ani gi mamangda yam nusi sanana leramba adungumba iramda Manipur do hanjanba ngamgani haiba wafam je ngasi gi press media gi khuthangda thamjari aduga aina amu mayamda ngaibadi akhoi gi Manipur da leiriba ima iben jing ahal lamanjing loi haijaba nati mi kharadi kaidawi chindana amangangba khutana ama tawba BJP sarkar phatre BJP sarkar jina ngasi Manipur je maceta na thugai haibachi mi punamangan hainai adubu kaidawi BJP gi mayokta rili mayam ama chali dhana mayam ama phami paliba sarkar jina sanalebak Manipur je maceta na thugai na chinadi hai halakan de yumda halakan de kaidawi BJP da bo pibiu no komi aduna takure sugumba chinga khutka manadaba thawsuna kaidawi ngasi di sana lebak Manipur je macet tabum tawi aduga hojisi mamang dadi lamje mitai plus cookie na harame hojine ka hare mitai plus cookie plus naga na hare haibidi BJP na hatak sahi ahum sujala kadure moina 2022 de sasan tawba kanda akoi Manipur da leiriba maruina mitai community punamak ayam rili kiam de khara leiri mi khara na thibam khangdra leiri mi khara na sigre mi khara na hajikse leita bam khangdra lili kiam da IDP te leiri ji masi Manipur sakana phunpin to ba hasu tawde moje akoi gi boiler loibagi phibam da khara pijaraga khara pitaga moi thabe moi tungi asa karino si puna masi kana na thomano BJP sarkar na thomani masi puna makse Manipur da irang na heloge Manipur de